अतई अतई मफम खंदे पुरेंदो हेमने लिखलाइबो कदाइवाइदा पुरमगनी हाइबसे चप चाना खंगी अदुना मागी मरुप जेम्स का मैराबगसो खोंचट अदुदा पुरगा हेमबगे फार्म हाउस तमना लाक्ले पुंखाइ मुकी मतुंग अहुमदो मफम अदुदा यौरे जेम्सना गेट थिल्लगा मी लेब्रो लेरमलिबा सेक्यूरिटी अदुना कनानो हाइना हाना येंगनबा पालिबा थोंनांग मचा अदुदगी येंगले कना अखोई हेमबगी मरुबनी माने नुपी चेले हाइबदुदा अखोई लावना लाक्पनी करिसु खंदे सेक्यूरिटी नुपा अदुसु गेट अदुबु हांगदोरे गेट तो हेक हांगदोरकपगा पुरेना नुपा अदुबु खुजेंगना अक्समदुदा अमुक्तंग यान्थबदा नुपादु क्यान मांगदुना ताख्रे चंगलमदाइगी मिकुप्तुदा मैराबनी नुपादुदा अमुक्तंग मखोंगदुना कौरमी सुक्ता सिगा अहुमदु मखोन मवा थोकदा चंगले लेरिमलिम हेमबगी खोंनाउ सिंग अदु मखोय नुपा अहुमदुना चंगदना पुथरे पुरेंदी मथक्ता कारगले जेम्स अमदी मैराबना लेरिबा सिंग अदुगा लंबा तौहौरी हेमब मागी खोंनाउ सिंग सुवातपा लेते पुरेना काखलकपदा मथंग मथंग मागी मी सिंग अदुसु लेरमली अदुबु सरिक सराक हैरपा पुरेना अमुक अमुकी खुफुदा लेरमलिबा सिंग अदु लोइना फुथरे नाकंदगी नुपा अमना पुरेंगी थबाक्तुदा कौरकपनी पुरेनसु साफुदुना मनिंग हंदुना तुदुना ताई मसामा उदो अमुक्तंग सेमलगा मंगक मऊ प्रेक प्रेक लाउना थेक्लगा नुपादुगा मुक फुनरे इराई लाइना नुपादुमसु पुरेना इहिंगना हिंसाबु मखै साथीना पुथरकले हेमबु कदाइदे ले ऐ खंगदे वाहैदुदा पुरेन नुपादुगी ममाइदुदा किन्ना थिंजिली नुपादु चाइनादु खांगबा ngamda ऐ हाइजरके नुपादुबु पुरेना सुपाई पाइसलगा चिंखतलगा हेमबना लेरिबा अदुगी माइकैदा मांग थाहंदुना चटहली सोमदा हेमबना लिक्लाइदो वनसिलगा nganglakpani अइना नंग फरकलिबसे युमदा थिन्नबा नतेनि कनदे अचापदु चाव ngang नंगी चिकन थोंगना बाइख्रबनि हौजिकिदि अदु ओइना चारो हेमबना वाहैसे हाइबा लोइबगा मपानदगी थोंगदो नोक तौरे हेमबना फुक हौगतलगा थोंगदा हांगदोरकपनि हेक हांगदोरकपगा हेमबा सुक्लप तौना येंगले मागी अंगांग अदुना ममाई ममित हिंगना हिंसारगा तुरोय ngamloi लेपतुना लेबदु उबदा कैदोरे हेमबगी कैदोरे हाइबा वाहैदो खक हाइबगा नाकंदगी पुरेंदो याम काकना थोगलै हेमबा ngakpa phawi adubu asawbagi sakphamdo onkiduna nanglakliduna पुरेन मागी ममांगदा लेपलिबा नुपादो मखुद ओइदुना इंथोखिदुना हेमबगी मिटफम मपा चाना लेपलकी नथौना नरिंगजे लैतबगम असोनबदा नरिल फुदोकपदुदि थौना फबनी हाइगद्रा नुक्सिबा मना नुक्सिबा मगिदमा कदाइ फौबो तौबा ngami हाइबदो नंसु खंगमगनिदा अइगी नुक्सिबा फंगननबगिदमा ऐसा वनबनी मागी मफमदा ऐसे बिलेना मगो मुरगसु अइगी नुक्सिबदि फंगदबा यादे नंसु नुक्सिबा मगिदमक्ता नुक्सा लाबगो मफम असिदा नंगी मतु संबि सजि अमबो कनबा लाक्लिबा नत्रा नुपि मचासि थादोरो नंगना नतिक लैरगदि अइगी फमदगी सेतन पुखो पुरेन सुकादुदा चंगे तौवे अदुबु हेमना थतलगा पुरेन की ममाइदुदा किन्ना थिंजिले पांगल थौनादि सरी सराक्ता ऐथोइ सिंथोरबा ngakतनि पुरेन दे हानका सोकलगा लेबगा ममाइदो इहि ngakta ngaire अदुबु पांगल अरैबा मखै पुथोकलगा हेमबु पुथरे पुरेन हेमबगी ममाइदुदा किन्ना मसिंग थिंगमदा थिंजिले जेम्स का मैराबगसो काखलै मैराबने चेंसिलगा पुरेन बुखामदोय पुरेन तु यारे सिनबदारिमी हेमबदी असिबा मगोम ज्ञान मांगदुना ताग्रे जेम्सना कादुदा चंगसिलगा लिक्लाइबु पुथोकपिरे असुमना मरीदो मफम अदुदगी थोगलक्ले सोमदा सनारे अरुबिसो मंगोल अदुदा हंगत हंदत चतुना पुरेन बुलाकपा नंगतकना ngairi गाड़ी थौजिलकपगी मखोल ताबदुदा अनिदो फटफट गेटलोमदा येंगलकपनी गाड़ीदगी मैराबा जेम्स कुमथरे पुरेन कुमथरकपा उबदुदा फिबम सोकलबा मचागी माइथोंदो उबदा सनारैदो पाखतना चेंसिलै अतोंबा कैनो तौरिसिरिया लिक्लाइसु गाड़ी अदुदगी तपना कुमथरे लिक्लाई उबदुदा सनारै लिक्लाइदो अनसिलगा इबेमा मैराबना मा येंबा हाइबा मिदो मा कैनोगी मचानिदा फत्तबा मी हाइसे फत्तबा जानी ममा फत्तबनिना मचासिसु अदुम फत्तेबा
ꯀꯌꯥꯗ ꯉꯝꯃꯤꯕ ꯃꯤꯅꯣ ꯌꯦꯡꯉꯣ ꯅꯪꯅ ꯆꯥꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯥꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯅꯨꯄꯥ ꯃꯈꯩꯗꯨꯗꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯊꯣꯏꯕꯗꯤ ꯃꯥꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯉꯥꯏꯖꯔꯝꯕꯅꯤ ꯇꯨꯝꯊꯈꯤꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯇꯨꯝꯖꯔꯁꯅꯨ ꯍꯣꯔꯦꯟ ꯐꯖꯅ ꯎꯅꯔꯣꯀꯣ ꯏꯃꯥ ꯊꯣꯏꯕꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯦ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯏꯆꯥꯁꯤꯗꯤ ꯉꯁꯤꯗꯒꯤꯗꯤ ꯅꯆꯤꯟꯅꯨꯄꯥꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯧꯕꯅꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕꯅꯤ ꯉꯁꯤ ꯍꯌꯦꯡ ꯈꯨꯗꯛꯇ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯐꯝ ꯆꯥꯅ ꯅꯆꯤꯟꯅꯨꯄꯥꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯊꯣꯏꯕꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯇꯣꯝꯕꯒ ꯄꯨꯟꯅ ꯈꯟꯅꯔꯁꯤꯀꯣ ꯏꯃꯥ ꯍꯣꯏꯒꯤ ꯂꯃꯟꯁꯦ ꯌꯥꯝꯅ ꯇꯣꯜꯂꯦ ꯑꯩꯕꯨ ꯑꯋꯥꯕ ꯃꯔꯛꯇꯒꯤ ꯁꯥꯔꯅ ꯍꯟꯖꯤꯟ ꯑꯗꯨꯝ ꯈꯟꯕꯤ ꯑꯩ ꯁꯥꯔꯗ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯂꯛꯏ ꯍꯥꯏꯕ ꯈꯪꯗꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅꯦ ꯏꯃꯥꯅꯦ ꯏꯆꯥꯗ ꯍꯥꯏꯒꯗꯧꯕ ꯋꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯔꯨꯕꯤꯅ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯄꯨꯊꯣꯔꯛꯏ ꯂꯤꯛꯂꯥꯏ ꯁꯤ ꯆꯥꯒ ꯑꯆꯥꯄꯣꯠꯀꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ ꯑꯩ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯍꯣꯏꯒꯤꯁꯨ ꯄꯤꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯄꯨꯔꯦꯟ ꯑꯩꯒꯤ ꯋꯥꯗꯤ ꯂꯤꯛꯂꯥꯏꯁꯦ ꯍꯥꯟꯅ ꯁꯦꯐꯇꯤ ꯑꯣꯏꯅꯕ ꯅꯪ ꯂꯤꯛꯂꯥꯏꯁꯦ ꯂꯧꯁꯤꯜꯂꯣ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯔꯣꯏ ꯑꯁꯣꯛꯄ ꯖꯒꯥ ꯌꯦꯡꯗꯨꯅ ꯕꯦꯇꯥꯗꯤꯟ ꯇꯩꯔꯤꯕ ꯄꯨꯔꯦꯟꯗꯣ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯋꯥꯊꯤꯗꯣ ꯈꯤꯠ ꯉꯥꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯋꯥꯊꯤ ꯅꯠꯇꯦꯅꯦ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅ ꯐꯔꯕꯅꯤꯀꯣ ꯃꯩꯔꯥꯕꯒꯤ ꯋꯥꯗꯣ ꯇꯥꯍꯧꯔꯕ ꯑꯔꯨꯕꯤꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯦ ꯑꯔꯨꯕꯤꯗꯣ ꯍꯥꯏꯒꯨꯝꯗꯅ ꯑꯇꯣꯝꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯂꯤꯛꯂꯥꯏꯕꯨ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤꯅꯦ ꯑꯗꯨꯅꯦ ꯏꯇꯩꯃ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯃꯟꯗꯦꯕ ꯃꯁꯛ ꯀꯥꯏꯔꯦ ꯗꯃꯥꯗꯨ ꯐꯖꯔꯤꯕ ꯈꯖꯤꯛꯇꯪꯅꯤ ꯍꯦꯝꯕꯒꯤ ꯈꯦꯗ ꯇꯥꯔꯝꯒꯗꯧꯕ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯤꯛꯂꯥꯏꯁꯦ ꯌꯥꯝ ꯄꯥꯝꯖꯔꯕꯅꯤ ꯁꯦ ꯆꯥꯁꯦ ꯄꯨꯟꯅ ꯍꯦꯛ ꯇꯛꯃꯤꯟꯅꯔꯣ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯑꯔꯨꯕꯤꯗꯨ ꯀꯨꯝꯊꯈ꯭ರೆ ꯃꯩꯔꯥꯕꯅ ꯄꯨꯔꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯉꯨꯗꯣ ꯏꯇꯩꯃ ꯍꯣꯏꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯔꯦ ꯏꯇꯩꯃꯅ ꯄꯥꯝꯃꯕ ꯍꯥꯏꯁꯦ ꯏꯃꯥꯅꯁꯨ ꯁꯣꯏꯗꯅ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯃꯝꯃꯗꯧꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯃꯔꯩ ꯃꯔꯥ ꯇꯧ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯑꯁ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯃꯤ ꯑꯗꯨꯅꯅꯤ ꯐꯖꯕꯕꯨ ꯀꯩꯗꯧꯕꯩ ꯄꯥꯝꯃꯨꯗꯣꯏꯅꯣ ꯏꯃꯥ ꯍꯣꯏ ꯏꯇꯩꯃ ꯍꯣꯏꯅ ꯄꯥꯝꯃꯦꯅ ꯂꯤꯛꯂꯥꯏ ꯃꯁꯥꯅ ꯌꯥꯗ꯭ꯔꯒ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯐꯝꯗꯤ ꯊꯣꯛꯏ ꯀꯩꯅꯣ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯏꯐꯠꯇꯗꯨꯗꯒꯤ ꯀꯟꯕꯤꯔꯦ ꯃꯅꯥꯎꯅꯨꯄꯥꯕꯨꯁꯨ ꯀꯟꯕꯤꯔꯦ ꯁꯤꯗ ꯌꯥꯗꯅꯤꯡꯉꯥꯏ ꯃꯔꯝꯗꯤ ꯂꯩꯇꯦꯗ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯍꯥꯏꯗꯅ ꯑꯩꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯁꯤꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯉꯩꯗ ꯍꯦꯝꯕ ꯍꯥꯏꯕ ꯃꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯅꯥꯔꯣꯟꯗꯨꯅ ꯂꯥꯛꯑꯒ ꯃꯥꯏ ꯄꯨꯔ ꯊꯥꯡꯖꯈ꯭ꯔꯁꯅꯤ ꯀꯥꯟꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯇꯩꯃ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯆꯥꯁꯤ ꯐꯥꯎꯗꯤ ꯊꯛꯈꯣꯗꯅ ꯊꯛꯑꯔꯣꯏ ꯍꯌꯦꯡ ꯅꯇꯨꯅ ꯂꯣꯟꯕꯗꯣ ꯌꯦꯟꯊꯛꯑꯒꯦ ꯃꯔꯨꯞ ꯑꯅꯤꯗꯣ ꯀꯩꯅꯣ ꯈꯔ ꯉꯥꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯟꯁꯨ ꯋꯥꯈꯜꯗꯤ ꯈꯟꯗꯕ ꯅꯠꯇꯦ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯏꯂꯤꯗꯨ ꯗꯦꯕꯤꯅꯥ ꯈꯣꯏꯗ ꯂꯥꯛꯏ ꯗꯦꯕꯤꯅꯥꯁꯨ ꯏꯂꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ इली चंगलप उबदा लाओ अई सैदगिना ngairamini imung changsi lao अनीदु देविना की कादा पुन्ने चंगमिनेरे कई चासिगे कम चारोगे नंगोंद वा मा हाइगे तौनी कई वानो हाइसे थोइबदो थोइब पलकपा अदुदा देविना लंगतकनना इले थोइब कई दौरगे हाइरो थोइबदो ngarang hospital दाइगे थेंगnei सोमदा जुलीदो मागी कादगी कमथरकपनी इलीने नुपा अमगी मिंग पनखिबदुदा मनाव नुपीसी नुपा अमुक कोइरब्रा हाइना जुलीदु थोंजन मरुम अदुदा लुमदुना सानरिबो वारिदु तारी हाइसिबो कइदोबो यावगे हाइसा माना हाइबददी एक्सीडेंट होयेना हाइ देबिना दु पाखलप तौना माबो केमथिने सोकेले याम का हेने सोकपदि मांदे कोकता खरे सोकपदि माले केमतबुदि तौद्रे डिस्चार्ज तौखरबनी मानसो नंबु साउदनबा हाइरकपनी मा सोइदना पाउ फौरके हाइबनी कहिनो माना तुमिने लेरिसे अइंगोंदा करिगुम्बा मता हाइबिरे स्कूल सु कारकते अतै लाइरी
ꯃꯃꯤꯡ ꯂꯩꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯄꯨꯔꯦꯟꯗꯣ ꯃꯥ ꯈꯪꯉꯤꯗꯅ ꯃꯁꯛ ꯐꯖꯕꯗꯣ ꯁꯣꯝꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯖꯨꯂꯤꯗꯣ ꯃꯅꯥꯎꯅꯨꯄꯤ ꯅꯨꯄꯥ ꯀꯣꯏꯔꯦ ꯈꯪꯕꯒꯤ ꯁꯥꯎꯗꯨꯅ ꯀꯥꯗꯨꯗ ꯆꯪꯒꯦ ꯇꯧꯕꯒ ꯏꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯆꯞꯄꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯈꯪꯉꯤ ꯑꯩꯈꯣꯏ ꯆꯦꯒꯁꯨ ꯈꯪꯅꯕꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯕꯦꯝꯃ ꯊꯣꯏꯕꯒ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯑꯩꯉꯣꯟꯗꯒꯁꯦ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯤꯔ ꯀꯥꯏꯅ ꯍꯪꯉꯝꯃꯤ ꯑꯗꯨꯗꯤ ꯊꯣꯏꯕ ꯈꯣꯏꯒ ꯃꯣꯏꯒ ꯀꯩ ꯊꯣꯡꯅꯖꯥꯅꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣꯅ ꯊꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦꯅꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯆꯦ ꯑꯃ ꯂꯩꯕꯅꯤ ꯃꯣꯏ ꯃꯆꯦꯗꯣ ꯂꯧꯔꯤꯖꯥꯠꯂꯣ ꯀꯩꯅꯣ ꯄꯨꯔꯦꯟ ꯂꯨꯍꯣꯡꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗ ꯁꯨꯝ ꯁꯝꯁꯥꯒ ꯇꯧꯔꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯤꯅꯤ ꯖꯨꯂꯤꯗ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯏꯂꯤꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅꯗꯤ ꯑꯔꯥꯟꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯕ ꯌꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯔꯝꯗꯤ ꯄꯨꯔꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯇꯖꯣꯞ ꯍꯣꯡꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯖꯨꯂꯤ ꯍꯧꯖꯤꯛ ꯄꯨꯔꯦꯟꯒ ꯅꯛꯅꯔꯤꯕ ꯃꯤꯁꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯔꯤ ꯑꯃ ꯏꯅꯛ ꯅꯛꯅ ꯂꯩꯅꯔꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯥ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯗ꯭ꯔꯦ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯏꯂꯤꯗꯣ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯗꯦꯕꯤꯅꯥ ꯏꯕꯥꯅꯤ ꯅꯣꯡꯃ ꯊꯣꯏꯕ ꯍꯣꯏꯗ ꯅꯣꯠꯁ ꯄꯤꯕ ꯁꯥꯔꯒ ꯆꯠꯂꯨꯁꯤꯔꯥ ꯑꯗꯨꯁꯨ ꯌꯥꯏ ꯑꯗ ꯑꯃꯨꯛ ꯏꯀꯥꯏꯕ ꯀꯩꯗ ꯑꯃꯨꯛ ꯏꯀꯥꯏꯔꯤꯅꯣ ꯏꯀꯥꯏꯒꯅꯨ ꯏꯀꯥꯏꯅꯕ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯀꯥꯏꯔꯒꯅꯦ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯄꯨꯔꯛꯀꯗꯣꯏꯁꯦ ꯅꯪ ꯃꯇꯝ ꯑꯃ ꯂꯦꯞꯄꯣ ꯑꯗꯨꯒ ꯆꯠꯂꯨꯔꯁꯦ ꯐꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯣꯏꯍꯟꯈ꯭ꯔꯒꯦ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯦꯕ ꯑꯁ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯃꯨꯜꯂꯤꯀꯥꯟꯗ ꯕꯕꯥꯒꯤ ꯑꯅꯥꯕꯒ ꯑꯝꯇ ꯍꯪꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯕꯕꯥꯗꯣ ꯀꯩꯝꯇ ꯇꯧꯔꯣꯏ ꯍꯥꯏꯌꯦ ꯍꯌꯦꯡ ꯗꯤꯆꯥꯔꯖ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯦ ꯏꯂꯤꯅ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅ ꯍꯥꯏꯁꯦ ꯈꯥꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯄ꯭ꯔꯤꯇꯤꯗꯣ ꯑꯗꯨꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯔꯥꯡ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯌꯥꯝ ꯊꯝꯃꯛꯏ ꯅꯣꯛꯅꯤꯡꯕꯁꯤꯗꯤ ꯑꯩꯅ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯁ꯭ꯀꯨꯜꯒ ꯀꯥꯔꯛꯇ꯭ꯔꯗꯤ ꯐꯅꯤꯗ ꯀꯥꯔꯔꯣꯏ ꯕꯦꯝꯃ ꯊꯨꯅ ꯍꯣꯡꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕꯒꯤ ꯇ꯭ꯔꯤꯠ ꯑꯃ ꯇꯧ ꯇꯥꯔꯦꯅ ꯑꯩꯅ ꯈꯥꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯇ꯭ꯔꯤꯠ ꯇꯧꯗꯣꯏꯕ ꯊꯣꯏꯕꯒꯤ ꯄꯥꯎ ꯄꯨꯔꯛꯄꯅ ꯇꯧꯔꯣꯏꯗꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯅꯤꯗꯨꯝ ꯇꯧꯊꯣꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯏꯂꯤꯅ ꯆꯠꯈꯤꯕꯒ ꯗꯦꯕꯤꯅꯥꯁꯨ ꯑꯗꯨꯝ ꯆꯪꯉꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯖꯨꯂꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦ ꯎꯕꯗ ꯗꯦꯕꯤꯅꯥꯗꯣ ꯈꯧꯇꯛ ꯈꯔ ꯆꯥꯖꯩ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡꯗꯣ ꯇꯞꯂꯤ ꯊꯥꯡꯂꯒ ꯆꯪꯂꯛꯄꯅꯤ ꯉꯥꯏꯈꯣꯅ ꯋꯥꯍꯩꯗꯨꯗ ꯀꯤꯅ ꯂꯥꯛꯄꯒ ꯗꯦꯕꯤꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯥꯏꯈꯣ ꯅꯪ ꯍꯥꯏꯔꯛꯄꯗꯨꯗ ꯏꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯏ ꯖꯨꯂꯤꯗꯨ ꯈꯔ ꯀꯥꯛꯂꯞ ꯇꯧꯅ ꯊꯣꯏꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯗꯦꯕꯤꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯤꯅ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯏꯃꯥꯟꯅꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕꯅꯦ ꯆꯦ ꯑꯗꯨꯒ ꯏꯂꯤꯅ ꯍꯥꯏꯔꯝꯃꯤꯕꯗꯨꯅ ꯀꯩ ꯅꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯍꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯅꯇꯣꯛ ꯌꯥꯝ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯆꯦꯒꯤ ꯈꯨꯐꯨ ꯃꯆꯦꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤ ꯈꯪꯕꯅ ꯗꯦꯕꯤꯅꯥꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯏ ꯃꯅꯥꯎꯅꯨꯄꯤꯅ ꯀꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯨꯗ ꯖꯨꯂꯤꯌꯨ ꯇꯞꯊꯔꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯇꯧꯔꯦ ꯐꯨꯁꯨ ꯐꯨꯔꯦ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯒꯁꯨ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯏꯆꯦꯗ ꯁꯦꯡꯕ ꯅꯨꯄꯥꯗꯣ ꯀꯥꯏꯗꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ ꯗꯦꯕꯤꯅꯥ ꯇꯞꯂꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯏꯆꯦ ꯀꯩꯁꯥꯝꯄꯥꯠꯇ ꯃꯅꯨꯡꯆꯥꯒꯤ ꯃꯅꯥꯛꯇ ꯃꯆꯦꯒ ꯃꯥꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯏꯂꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦꯟꯒ ꯊꯣꯏꯕꯒ ꯃꯔꯤ ꯅꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤ ꯑꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯏꯆꯦ इलीने थेंगनबदुदा अꯩꯉꯣꯟꯗ पाउ तमकपनी थोइबगी नंबर लेब्रा लेइतिए चे नुंसिनरगा नंबर फाउ लेइतबा मादे फोन पाइदबनी लेइबा ngamdabagीरा नत्रगा मचेने यादबैरा लेइबा ngamdaba माले मखोइदे खरा लाइरबनी फोन अमा लेरगा पिखोदना इचे पैसा पुथोके इलीगरा कइनो अनाबा हंगबोइने चलुचो देबिनादु थाजदना मचेदे तिंगक येंगले जुलीसु नोकमी तौरगा इचेना हाइसे सिंगबनी इचेना हौजिकती नंबु ngang बचेबा केमते तौरोइदबनी चे
ꯀꯩꯁꯨ ꯏꯀꯥꯏꯔꯅꯨꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯅ ꯊꯧ ꯇꯧꯖꯧꯔꯣ ꯗꯦꯕꯤꯅꯥꯗꯤ ꯑꯗꯨꯃꯛ ꯊꯥꯖꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯉꯛꯆꯥꯟꯅꯅ ꯆꯪꯈ꯭ꯔꯦ ꯃꯥ ꯆꯪꯈꯤꯕꯒ ꯖꯨꯂꯤꯗꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯂꯤꯛꯂꯥꯏꯗꯨ ꯊꯣꯏꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯦ ꯋꯥꯁꯔꯨꯝ ꯕꯥꯊꯔꯨꯝꯗ ꯆꯪꯂꯒ ꯀꯣꯏꯊꯤ ꯊꯤꯔꯒꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯄꯥꯈꯠꯂꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯛꯂꯥꯏ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯤ ꯊꯣꯏꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯏ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯈꯪꯇꯥ ꯇꯥꯏ ꯇꯞꯅ ꯆꯪꯂꯛꯂꯒ ꯊꯣꯏꯕ ꯊꯣꯏꯕ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯌꯦꯡꯂꯝꯕ ꯃꯤꯠꯐꯝ ꯑꯗꯨꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯆꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯒꯨꯝꯅ ꯇꯧꯕ ꯀꯅꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯇ ꯈꯟꯕꯅꯤ ꯑꯁꯨꯛ ꯇꯣꯟꯕ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤꯁꯤꯕꯨ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯀꯅꯥꯕꯨ ꯇꯧꯔꯝꯒꯅꯤ ꯀꯥꯏꯗꯣꯛꯐꯝ ꯂꯩꯇꯕ ꯆꯒꯂꯥꯒꯨꯝ ꯑꯍꯤꯡꯗ ꯌꯥꯔꯛꯄꯒꯨꯝ ꯉꯁꯤꯅ ꯃꯐꯝ ꯑꯃ ꯍꯌꯦꯡꯅ ꯃꯐꯝ ꯑꯃ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯆꯒꯂꯥꯒ ꯄꯪꯈꯛ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯏꯕ ꯏꯆꯦꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯏꯆꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯏꯆꯦꯗ ꯄꯦꯟꯅ ꯆꯩꯅꯤꯡꯕ ꯃꯑꯣꯡꯗ ꯆꯩꯌꯨ ꯏꯆꯦ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯆꯩꯒꯗꯕꯗꯤ ꯏꯆꯦꯗ ꯅꯠꯇꯦ ꯃꯤꯕꯨ ꯐꯅ ꯈꯟꯕ ꯉꯝꯕꯤ ꯊꯧꯅꯥ ꯂꯩꯇꯕ ꯇꯨꯁꯣꯟꯅ ꯂꯩꯔꯤꯕ ꯐꯠꯇꯅ ꯈꯟꯕ ꯉꯝꯗꯕ ꯏꯆꯦꯒꯤ ꯊꯃꯣꯏꯗꯨꯅꯤ ꯏꯆꯦꯒꯤ ꯊꯃꯣꯏꯅ ꯐꯕ ꯍꯦꯟꯃꯟꯈꯤꯕꯒꯤ ꯉꯁꯤ ꯏꯆꯦ ꯅꯨꯄꯥꯅ ꯐꯤꯕꯝ ꯑꯁꯦ ꯑꯁꯨꯝꯅ ꯇꯥꯔꯤꯕꯅꯤ ꯂꯥꯜꯂꯤꯕꯗꯤ ꯏꯆꯦ ꯅꯠꯇꯦ ꯏꯆꯦꯒꯤ ꯊꯃꯣꯏꯗꯨꯅꯤ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯋꯥꯔꯝꯒꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯏꯆꯦꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯊꯣꯏꯕ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯥꯡꯒꯜ ꯊꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯊꯣꯏꯕ ꯊꯥꯖꯔꯨꯕ ꯃꯤꯅ ꯍꯦꯜꯂꯤ ꯆꯩꯊꯦꯡ ꯄꯤꯕ ꯍꯦꯟꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯛꯄ ꯀꯩꯝꯇ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯒꯁꯨ ꯑꯩꯈꯣꯏꯗꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯁꯤꯅꯤꯡꯗꯕ ꯊꯋꯥꯏꯅ ꯁꯤꯅꯤꯡꯗ ꯁꯤꯕ ꯅꯠꯇꯅ ꯊꯣꯏꯕ ꯅꯪꯒꯤ ꯏꯆꯦꯕꯨ ꯑꯗꯨ ꯈꯛꯅ ꯋꯥꯔꯧꯔꯕ꯭ꯔꯥ ꯑꯩꯅ ꯁꯣꯏꯗꯅ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯏꯪꯈꯣꯜꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯟꯗꯣꯛꯀꯅꯤ ꯏꯆꯦ ꯅꯧꯄꯥꯕꯨꯁꯨ ꯑꯗꯨ ꯈꯛꯅ ꯊꯃꯣꯏ ꯀꯟꯕ ꯑꯣꯏꯅ ꯈꯟꯕꯤꯒꯅꯨ ꯍꯩꯃ ꯅꯈꯣꯏ ꯑꯅꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯏꯃꯥꯁꯤ ꯍꯣꯏ ꯑꯇꯣꯝꯕ ꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯆꯥ ꯊꯛꯅꯕ ꯍꯥꯏꯗꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯇꯨꯡꯗꯒꯤ ꯇꯣꯡꯕꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯛꯂꯥꯏꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯤꯠꯄꯥꯟꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯍꯥꯞꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥ ꯇꯣꯝꯕ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣꯀꯣ ꯆꯥ ꯊꯛꯅꯕ ꯇꯧꯔꯁꯤ ꯇꯣꯝꯕꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ